Hey ma'am, ngasi video da ma'am da mak chari ngangop shilpi so ma'am chu khangam gani kharne mang dai Manipur da chalo ya to Manipur da chalo ba se yam nungai kari ai feelings ya atokpa ma da chakhi ai tare adu ki matik nungai hai na phong do phong moi ado numit tarani ki journey she e kamana to me do ma'am sho tum live da sho tum video da sho tum uramani adu ki matik nungai ꯅꯨꯃꯤꯠꯁꯦ ꯀꯃꯥꯏꯅ ꯂꯦꯟꯈꯤꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩꯅ ꯃꯅꯤꯄꯨꯔ ꯆꯠꯂꯨꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈꯨꯗꯣꯜ ꯃꯌꯥꯝ ꯑꯃ ꯇꯝꯕꯤꯔꯦ ꯑꯗꯨꯁꯤꯡꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯒꯦ ꯍꯥꯏꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯐ꯭ꯂꯦꯛ ꯂꯩꯔꯦ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯐ꯭ꯂꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯌꯥꯏꯃ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯁꯥꯡꯇꯝ ꯁꯨꯔꯆꯟꯗ꯭ꯔ ꯁꯥꯔꯅ ꯄꯤꯕꯤꯕꯅꯤ ꯑꯁꯤ ꯐ꯭ꯂꯦꯛꯁꯦ ꯑꯗꯨꯒ ꯑꯁꯤꯗ ꯁꯥꯏꯟ ꯌꯥꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯥꯏꯟ ꯇꯧꯕꯤꯔꯛꯄꯅꯤ ꯑꯗꯣ Manipur flag fangubasiga ai aduki mati harauje kena de flag se kuirabani pamna leiribado handakti Manipur chepse khudong chana se Manipur flag se fange aduga asigana leitreng si jumina gift pibirakani khoi ki pindana gift torokani asiga leire pinda and akhoi itei ashananda makhoi anina gift tobirakani leitreng siga purichiga aduga asiga tharoi mani naire asisiga gift tobirabani thank you for this gift ado siga na khoi ening tha Facebook group tagi asi akhoi mayambo khoi mi taret chaluba mayambo punamakta si lengyan je piduna yam phajana auction bi thank you dugi tamakta and siga na mayama sina siga kenogi akhoi lebak na saba pot leina sije akhoi sanga gi machi se aina kenoda purakpa kanda bag ta hapna purakpa kanda tek thukare asi onjina akhoi gi da boina pibirak pani asi je ado ai asi se samjan gai dormi kenona akhoi gi super glue na dorga samjan gai dormi so asi gana shampoo leire yam nuksidra si je da boina de achouba ma pu phai hai ado achouba do agi bag siga challaro aduna macha sina nungju nuksi asiga jiga pisa yamna hapa yadraga su showcase ta torga keno tawna thambada phajagani aba ado siga na bag leire potloi bag leire sina akhoi ima gi tana gi tamakta gift tobirakani asisu and asisu egi tamakta aduga asigana akhoi gi handicrafts semba iche inunganbi gi keno leire card leire siga mayam asi se ingview asi leina chom phajaba ma gift tobire chena aduga rubber band aduga keno face powder su yaure ka aduga siga lipstick asi sinje gift tobire iche phajaba polo gi bag su miyama sai on photo miyama pire karamba phajake e maina du singdo roina mu phajai aduki mati pame miyam su adum pamadi iche ga adum contact tobio asiga adum contact number su leire achapot ki meyam ani leiriba kaksing de kaksing bara meyam pire ibungna adu singdudi ayamba chana na andasu meyam chana re aduga leire hoi asina hawajar akangba asije keno mayang imphal dagi shas keno na Gandhi Sharma ibungana pibirakani ibungani kaklami ase ibungani sina fast ai gauna bala pana ba keno dai Manipur chatpa kanda ibunga la kuna kuino ngai ra mai ka ngom de koina mo ban thogi ba ibungana laga ngai ra mi ado ibunga ka fast una banya ba ina Manipur chatpa matamda aduga sina iche amana adum lambi da akhoi koi ba chatpa da iche duga fangnare ado iche duna gift tobirakani sina chomse aduge ji asiga tharoi mani amaga leire sisu akhoi gi mama gi tana gift tobirakani si poloi bag aduga tharoi mani asiga siga ataiso manungda khoi ima gi poche siyane aduga sina akhoi gi ibung Johnson na gift tobirakani asije ibung ge ina magana haiba ada hadi akhoi yumda yodriba si hangba yaro yumda yorgo ina hangba so ai last ta ona hangba sise akhoi ma de ending bana lora ai si ending bana lora bana do si ibung gi wanga poina aside pono ina hang achapo chu yam pile ibung ona ada achapo chindudi ada dum loisale ada sise side ta thamage ada sise anta hange trolley bag se
ꯂꯩꯔꯦ ꯒꯤꯐ ꯑꯁꯤ ꯍꯤꯡꯁꯤꯁꯨ ꯃꯃꯥꯒꯤ ꯇꯥꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯑꯁꯤꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯒꯤ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯗꯨꯀꯥꯟ blue colorꯒꯤ ꯑꯃ ꯌꯥꯎꯕꯅꯤ ꯇꯧꯖꯔꯦ ꯑꯁꯤꯗ ꯂꯩꯔꯦ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯌꯥꯏꯅ ꯒꯤꯐ ꯇꯧꯕꯤꯔꯛꯄꯅꯤ ꯃꯃꯥꯒꯤ ꯇꯥꯅ ꯁꯤ ꯃꯌꯥꯝꯁꯦ ꯃꯃꯥꯒꯤ ꯇꯥꯅ ꯄꯤꯕꯤꯔꯛꯄꯅꯤ ꯑꯩꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯗꯤꯁ ꯒꯤꯐ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯏꯅꯨꯡꯉꯥꯟꯕꯤ ꯏꯅꯝꯃꯅ ꯄꯤꯔꯛꯄꯅꯤ ꯏꯆꯦꯅ ꯏꯅꯨꯡꯉꯥꯟꯕꯤ ꯏꯆꯦꯅ ꯁꯤ ꯒꯤꯐ ꯇꯧꯕꯤꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯑꯁꯤꯅ ꯑꯩꯈꯣꯏ 이제 이노만비 이제가 분나 라빠 이제 두기 밍시에 메미 고마네 이제도나 아이기다먹다 기프트 비락바니 땡큐 ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯁ ꯊꯣꯛꯄ ꯑꯩꯈꯣꯏ ꯏꯕꯣꯛ ꯁꯨꯅꯥꯃꯨꯈꯤꯒꯤ ꯅꯦꯅꯦꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯒꯤꯐ ꯇꯧꯕꯤꯔꯛꯄꯅꯤ ꯊꯦꯡꯛꯌꯨ ꯑꯩꯒꯤ ꯕ꯭ꯂꯨ ꯀꯂꯔꯁꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯅꯦꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯅꯦꯅꯦ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯩꯒ ꯎꯅꯕ ꯑꯗꯨ ꯅꯦꯅꯦꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯒꯤꯐ ꯇꯧꯕꯤꯔꯛꯄꯅꯤ ꯃꯩꯇꯩ ꯅꯥꯄꯣꯛꯄꯒꯤ ꯅꯦꯅꯦꯗꯣ ꯑꯗꯨꯒ ꯑꯁꯤꯒ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄ ꯏꯕꯨꯡꯅ ꯑꯩꯒꯤꯗꯃꯛꯇ ꯒꯤꯐ ꯇꯧꯔꯛꯄꯅꯤ ꯁꯤ ꯍꯋꯥꯏꯖꯥꯔꯒ ꯑꯁꯤ ꯐꯅꯦꯛ ꯑꯅꯤꯁꯤꯒ ꯑꯗꯨꯒ ꯈꯨꯗꯩ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯂꯥꯏ ꯇꯔꯦꯠꯀꯤ ꯆꯦꯟꯕ ꯈꯨꯗꯩ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯛꯏ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯑꯣꯏꯅ ꯑꯩꯅ ꯄꯤꯕꯤꯔꯦ ꯑꯗꯨꯗꯨꯒ ꯄꯣꯠ ꯆꯩ ꯃꯔꯤꯁꯦ ꯏꯕꯨꯡꯅ ꯄꯤꯔꯛꯄꯅꯤ ꯑꯁꯤꯅ ꯑꯁꯤ ꯏꯆꯦꯁꯤ ꯏꯅꯝꯃꯁꯤꯒ ꯌꯥꯝ ꯀꯨꯏꯅ ꯐꯪꯅꯕ ꯉꯝꯍꯧꯗ꯭ꯔ ꯃꯇꯝꯗ ꯑꯗꯨ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯦꯕ ꯑꯗꯨꯅ ꯏꯆꯦ ꯏꯅꯝꯃꯗꯨꯒ ꯌꯥꯝ ꯀꯨꯏꯅ ꯐꯪꯅꯕ ꯉꯝꯍꯧꯗ꯭ꯔꯦ ꯏꯆꯦꯅ ꯏꯔꯩꯁꯦ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯤꯡꯂꯤ ꯊꯧꯅꯥꯖꯝ ꯃꯣꯇꯤꯂꯥꯜ ꯑꯦꯟ ꯊꯧꯅꯥꯖꯝ ꯚꯥꯕꯤ ꯌꯥꯝ ꯅꯨꯡꯁꯤꯉꯣ 이래이래 अदुगा असिगना भाभी एम्ब्रॉयडरी वर्क्स एंड हैंडलूम प्रोडक्ट्स असिगा खुराई अंगोम लेकाय ओ खुराई दनी मयामसु असिगी केनोसिगा इंडियो असिजे इनमगिसु हैंडीक्राफ्ट्स की थबक तौ माने आई वारी से फतन सानबा ngमोद्रे इनमगा अदो मयाम असिगा चलगा इंडियो याम फजै थमा लेकोसे असिगा अखोय सिसे मणिपुरी सिंगर अखोगी यामना फेमस ओरबा नौना खोंदारिबा सिंगर जेना यामना फावगलैमिको हुजिकानसे असिसे अꯩꯒꯤꯗꯃꯛꯇ गिफ्ट पिरकपनी मा कईगा कोइबसु याम चलुरे नंबोल बोरासु चारुरे द इमा कैथेलजु पुन्ना चटपिनाउरे अदुगा असिसे अꯩꯒꯤदꯃꯛꯇ गिफ्ट तौरकपनी सी शूट फिदु एंड फनेक याम फजै इंगिना याम नुक्सी कलर से अदो थैंक यू जेना असिसे खुदोल तमबिबे तमक्ता म्यामना नुक्सीबिदुना स्वाइन खुदोल मजा मजा तमैसे मचाना देमुनादि याम चावरे सी अदुकी मति फजै दुसी कलरिंग दिदु वजमai दि लोइना मपाने दुसी फनेक एंड फिदु मजा सिसु जुलियाना गिफ्ट तौबिरकपनी अखोय जुलियाने जेनाने एने पुन्ना अखोय लेबिने याबा हाइदि अखोय नंबोल बोरा चाबा चटपिनाउरे नंबोल बोरा चाबा चटपा मतमदा जेनागासु खंगनारे जुलियागासु खंगनारे जेनागाबुदि हानादे बांग्लादेश लांबा मतमदे खंगने अदो हंदक मणिपुर चटपसिगदि हेना खंगनारे अदो अखोय नंबोल बोरा चाबा चटलुरे अदुगैदि इमा कैथलसु कोरुरे अदुगैदि मोयनेने एदमता सिजे असी एंड गिफ्ट तौरपने सिना जुलियाना सिना जेनाना थैंक यू इचे अमिताना सी गिफ्ट तौबिरबा अचापोट मैम गिफ्ट तौबिरे अदुगा अꯩꯒꯤꯗꯃꯛ लेंयानसु पिबिरे अदो लेंयान पिबिदि अꯩ मनाक्ता लेरमद्रे अदो सी फनेक एंड टी-शर्ट से अꯩꯒꯤदꯃꯛ गिफ्ट तौबिरे थैंक यू इचे कयानि इचेगदि हानादैसु खंगनै हादारे फेसबुकदि अदुगैदि व्हाट्सएपदसु अदुम वारी सानै इचेगा अदो इचेना कयानि आइना मणिपुर चटपदुगा इचेना याम नुसीना नोमा उनाबा लाई ऐगा अदुगा असिजे अꯩꯒꯤदꯃꯛ खुदोल तमबिरकने थैंक यू इचे इसिगाना फिदुक लेरे असि फिदुकसिना अखोगी नांगबम सागैगी
ꯄꯣꯛꯄ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯄꯨꯟꯅ ꯒꯤꯐ ꯇꯧꯕꯤꯔꯛꯄꯅꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯗꯤꯁ ꯒꯤꯐट ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕꯝ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄ ꯂꯩ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯁꯦ ꯑꯩꯒ ꯇꯥꯆꯧꯒ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯋꯥꯔꯤ ꯂꯤ ꯅꯣꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤ ꯐꯥꯎꯅ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯁꯦ ꯈꯨꯗꯣꯡ ꯆꯥꯄꯣꯟꯇꯦ ꯅꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯩ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯈꯨꯔꯨꯝꯕ ꯉꯝꯃꯤꯁꯦ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯑꯁꯦꯡꯕ ꯍꯥꯏꯔꯨꯔꯒꯗꯤ ꯄꯣꯛꯄꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯆꯤꯡꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯨꯔꯨꯝꯕ ꯉꯝꯕ ꯑꯣꯏꯔꯤꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯉꯥꯡꯐꯝꯒꯤ ꯄꯣꯛꯄꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯈꯨꯕꯝ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯪꯕ ꯈꯪꯗꯦ ꯑꯗꯣ ꯏꯕꯨꯡ ꯑꯣꯏꯅ ꯇꯧꯕꯗ ꯈꯨꯔꯨꯝꯕ ꯆꯠꯂꯤꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯄꯥꯕꯨꯡ ꯏꯕꯨꯡ ꯍꯣꯏ ꯃꯌꯥꯝꯕꯨꯁꯨ ꯑꯗꯣ ꯑꯁꯤꯒꯩꯁꯤꯅ ꯅꯦꯛꯁꯇ ꯒꯤꯐꯠ ꯑꯃꯒ ꯂꯩꯔꯦ ꯑꯁꯤꯅ ꯂꯪꯊꯥꯕꯜꯒꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃꯅ ꯒꯤꯐꯠ ꯇꯧꯕꯤꯔꯛꯄꯅꯤ ꯗꯦꯕꯤꯀꯥꯅ ꯑꯗꯣ ꯀꯂꯔꯁꯦ ꯌꯥꯝ ꯐꯖꯩꯉꯣ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯁꯤꯒꯩꯁꯤꯗ ꯐꯤꯔꯣꯟ ꯍꯥꯏꯗꯤ ꯈꯨꯗꯣꯜ ꯇꯝꯃꯛꯄꯁꯤꯡꯁꯤꯒ ꯀꯂꯔ ꯃꯥꯟꯅꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯩꯅ ꯈꯜꯂꯤꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯀꯂꯔ ꯃꯈꯜ ꯃꯈꯜꯒꯤ ꯀꯂꯔ ꯄꯨꯝꯅꯃꯛ ꯁꯨꯅꯕ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯁꯤꯡꯁꯦ ꯃꯌꯥꯝꯁꯤꯡꯁꯦ ꯋꯥꯎ ꯑꯁꯤꯒ ꯁꯦꯠ ꯆꯥꯅ ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯁꯤꯒ ꯃꯦꯆꯤꯡ ꯑꯣꯏꯔꯦ ꯑꯗꯣ ꯑꯁꯤꯒꯅ ꯑꯩꯈꯣꯏ ꯏꯕꯨꯡ ꯁꯨꯅꯤꯜ ꯉꯥꯡꯐꯝꯒꯤ ꯁꯥꯒꯩꯒꯤ ꯏꯕꯨꯡ ꯁꯨꯅꯤꯜꯅ ꯄꯤꯔꯛꯄ ꯒꯤꯐꯠ ꯂꯩꯔꯦ ꯑꯁꯤꯁꯦ ꯑꯩꯒꯤ ꯐꯣꯇꯣꯅꯤ ꯑꯁꯤ ꯌꯦꯛꯄꯤꯔꯛꯏꯁꯦ ꯁꯅꯥꯍꯟ ꯃꯩꯇꯩ ꯌꯦꯛꯂꯛꯄꯅꯤ ꯏꯕꯨꯡꯅ ꯌꯥꯝ ꯐꯖꯩ ꯄꯦꯟꯁꯤꯜꯅ ꯑꯥꯔꯠ ꯇꯧꯕꯅꯦꯕ ꯁꯤꯁꯦ ꯑꯣ ꯀꯥꯔꯦꯟꯁꯨ ꯆꯠꯈ꯭ꯔꯦ ꯑꯩ ꯁꯣꯝꯗ ꯄꯨꯊꯣꯛꯀꯦꯀꯣ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯒꯤꯐꯠꯁꯦ ꯊꯦꯡꯛ ꯌꯨ ꯑꯁꯤꯁꯦ ꯑꯩ ꯐꯖꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯗꯣꯔꯕꯅꯤ